खुरुमजरे ISTV News Bank tabi puno po taramoksari hujan pada muri pau lobisi mafam sadana fadaudi huntok pemioi sing faba yadabanina flying squad thadok tuna sathina phon bamatam oire haina Chief Minister na phongdokre hoji pau sanoro mo pijeri नियम की वांगमदा मफम चादना तुरेल अमदे तै मफम क्यादा फदाउदी हुंदोपना एनवायरनमेंट ता अकायब क्या पिरे आईनी मतुंगिना फाबा यादबनिना सरकारना फ्लाइंग स्क्वाड थादोक्तुना दाफम तादबिदा साथीना फुबो मतम ओइरे हाइना चीफ मिनिस्टर ओक्रम इबोबिना ngasi मणिपुर विधानसभा की अरोइब मिफम द फोंगलोख्रे ओपोजिशन एमएलए एल इबोमचना पुखलकपा कॉलिंग अटेंशन अमगी पखुमदा चीफ मिनिस्टर ना वफम सिंगसी फोंगलोखिबनी एमएलए इबोमचना फदाउदी मफम चादना हुंदोकपासिदा डॉक्टर इंजीनियर उकिलमदे इंटेलेक्चुअल सर्कल का म्यूजिंग यावे मसीगी सब चाबा फोटो गलोइना सर्वे रिपोर्ट अमा लेरे रिपोर्ट असिमाना लुपा लिसिंग यांखै मुक संगना फोटो न सिंगबा नमलगा सेमनी दरकार लेरबदी हाउस ता यंगबिबा यागनी फदा हाउदी होंदोपगी मतम असि अयुक पुंग 5 दगी नुमिदांग पुंग निफाल फावनी इम्फाल शहरदा असिगुंबा थबक कया सतबना म्यांगी हक्सेल अकाइब पीबद नतना एनवायरनमेंट सु साउना अकाइब नंगले तुरेल खोनुंग कया प्लास्टिक बोतल अमदी फत्तबा पोलम सिंग पिक थले मसिदा आईएमसी खक्तन ngamloi long term policy ama sem laga sab chaba thabak ama paikhat chungani masida sunatuna class 3 dagi class 8 phawgi syllabus da awareness piba yaba lesson hafaningi haike lamdengi solid waste management karam pibam da lei imphal mayol da sagalakliba building kaya si niyam chumna saribra yengsinba chumi haina house da thamki chief minister kam ibobina lamdam asigi oina nomoda fada hauti metric ton chamamu leiri lamdeng da sariba solid waste management asi march tha phawgi manungda loisina pandam thamli haina mari leina staff singna phongdorpa leiri haina house da thamki janarungi guideline gi matung ina yumthong khudingi fada hauti lokthokpa si khudong sa da kaya mayoknari mafam adana hundokpa sing asidagi file lo na hukum leirabani adubu mapung phana implement tobungamde imphal sarda mathong maram khangdana building kaya sagalliba se burning issue ma orabani masida kan yengseli local body oriba municipal council se khara sonbana awaba thenari member na pukhalali wafam sing asi asumbani tung koina satpa yaba sing adu punna tana menaraga thabak paikhamina se phongdoke ngasi chathaki assembly mifamge 0 hour gi matamda MLA ibomchana pause singda yaunarapgi matungina UNC na naga amadi maitai ani kaidongnungda punba yaroi haiba wafam asi sarkar na haksina lofam thoe organization asibo aina yadaba sanstha ni haina lauthopiu haina house ki puning singsanki housing manipur da leiriba high court ki judge masing suna leitabana praja singna awaba kya mayoknari masina maram oiduna supreme court ta satuna sel hena tingba amadi awaba thenari masida sarkar na mieng sangbiu haiki Amaramda MLA Sam Kumar na schedule caste ki damakta India government na thadarpa fund singi utilization certificate pi dabana makata na fal logdan leiri makhoi gi damakta yaifana ba sigumba soiba singa si sarkar na yengsin biu haiki 0 hour gi matamda MLA jaykesan su asoiba kya puthoktuna sarkar ki pukning singsin ke Wang pakungi matamda MLA RK Imona Bharat Manipur se sana phona bagi lamda power house ne haina lonari Kumalampak main stadium amadi atai major stadium da floodlight thana policy amadi plan leirabra hangbada chief minister na no haibasi yes haini phongdoke tungda chief minister na taramri suba finance commission gi matung ina hauji fawda Kumalampak main stadium da sigumba thorang asi lokhatpa leitri tangai fadaba world cup na singba pangthorokpada mafam asisu sijinaba yabagi tangai fadaba laklabadi ariba fundagi thabak asi khatpa yabra habidu yenge phongdoke amaramda chief minister na MLA mogi pakhum piraduna minor irrigation department gi oina pendaba kaya lakliba si loisinaba JC ga phaminaba lekre lisingani tarani thoigi march tagi lisingani tarahundoi gi march fawgi oina leiriba makhoigi thagi tolop sing pithonaba honari haiki MLA nungun victor na Sandel district ta sariba pam yankhai leba district hospital si hauji fawda lupa crore tarani thoi hena release tawkre lemoruba senfam asiga tabak suriba siga yamna chauna khenaba leire phongdoke tungda health minister na darkar leirabadi sport inquiry toba amadi mari leinaba singda haiba senfam asiga sana dabra haibadu yangsin hange phongdoke MLA Sam Kumar na highway nida highway protection force thambagi wafam pukatuna bharat sarkar na force asi thamnaba senfam pirakringaida miyam gi awaba si koknanaba state force ki battalions ani sizinaba thamba yabra hangke home minister ga khangamna masigi matangda chief minister na center da lisingani ni pan mapanda karak hanna si iduna khangan kre
in principles oiba yaba leire haraduna highway ani sida dedicated IRB battalions ani thamnana basu in principle yanare miyamgi awabasing asi koknarba hauzik sarkar asinasu CRPF VDF amadi state force singsu ngak semgi tabak sathari phongdokhe Thaudam Digbijoy Lekidabagi Matanga JSG Mui Singna Kendrugi MLA Yauna Home Minister ga Wari Sanabada Yanaba Purpadagi Hayanung Tilfaba JSG Kongjang Handok Hari Nefunipal Suba All India Blind Welfare Week Lisingani Taramariga Mari Lenena Nasi Manipuri Governor VK Dugalna Flag Ama release Tokre Rasbaban Pantukiba Flag release Togi Toromaduda Father of Handicap Harga Khanaba Padma Shri Award Laisram Nabagisoramadi Welfare Association for the Blind Manipuri Mui Sing Susuraki Governor Association Gi Tabak Torom Singda Mating Oinaba Donation Box ta Selgi Mating Tadake Association Gi Mui Singna Hapta Palanasi Thasiki Tang Amadiki Satarpani Miam na Pirpa Selgi Mating na Mid Udraba Class 10 Pass Toroba Sing Lainaba Hostel Sabad Seasonagni Fondoke Governor VK Dugalna Mid Udraba Singi the Mark Maki Digi Pangba Mating Pangani Delhi da Rotary Club na Asang Sen from Putokuna Angang Senirom Yokle Manipur da Su Sigum Torang Rotary Club ka Tamaraga Pangtok na Bahonagani Haike I will try and do something on this issue. Please make a note. The Rotary International people are coming. We'll tell them to add on this project also, in addition to what they are doing. They have adopted 200 children. It's called, there's the email, they have sought my time from Delhi, from Mr. Sushil Gupta. Veterinary Department na Singi Manung Hanjin Mamafam Singda, Mieng Sangba Watpadagi, Sasan Sing Narkumatamda, Kunja Sing na Awabakaya, Mayoknari. Hiramasida, Reportama. Ukhrul District ke Kasum Subdivision ke Manung Sanba Lairem Pungka Khulda Veterinary Department amijing changpi bawat padagi sandang kaya narakpa matamda layeng bangam dabadagi siba yaure Imphal dagi kilometer humfurom chalaga laiba yum chama yankairom na khundawa khul asigi mapung oiba sinfamdi sandang loibana oiri khul asigi danatana atokpa thangnariba khul gi khunja singnasu ayok mal piraga khul asigi umangda sandang loibagi thabak chathari haujik sandang chahum gi mathakta khul asida lairi haina khunja singna phongdoknarakli Sahi Kudingi Makong Naba Mabuk Kankat Panachingba, Tongan Tongan Balina Kia Namarum Oiraga, Sandang Kia, Toina Siri. Lying Binabali Tabaki Kunja Singna, Masama Tumta, Lying Bagi Tabak Haina, Fongdorakli. Masada Lena, Nagrabakanda, Vina, Kraman Toa Herga, Kaini Gumba Una Wanana, Quisi, Lying Naka, Anabi Pahale. Haibsi ngasi phausi khoisa sumaina lebi nabam tamda kri tawum damna layen ngai sarkar na mateng bi daga haibidi veterinary office kumbasi khunasi su office ama hangbirdi kunja mayam sina nungaiba amasung ikhoigi awabsi kokni haibsi eina haijaning bini Laidam Funka Kulda Sandang Loiba Asi Yam Namaru Eba Sinpama Oibata Natana Natki Oiba Tabak Thorum Singdasu Sandang Nasi Seasonary Masinamaru Moiduna Sinpam Adumda Lamdam Adongi Miamna Mai Onsinari Sahi Kudingi Machin Mari Naba Makong Naba Chingba Amadi Tongan Tongan Balena Kiana Sandang Singda Narakpa Matamda Lying Binabalai Tabadagi Kunja Singna Awabakia Mayok Nariba Asi Atuba Matamda Kokanaba Veterinary Department Bijang Changbi Haina Kunja Singna Fongdok Narakli Tawtuna Equina Santang Sup Tamba Isingwa Siama Yunga Sa San Siam Nong Sie Adun Yaring Hay Department Animal Husbandry Department so Ising the Magda Tengi Sabiba Santum Nangagi Yum Krasabiba Aduga Fencing I have the Mi Lambda Tatuktanaba Fencing game Mateng Sikra Bibina Bahabasi Quika Pambani ISTV News Gidamak and Sanajawa Maitei Paudam Jariba Sunil Kumar ISTV News Alternative arrangement ki wafam asi yamna lubadona urakliba asi labak thimani hana United All Communities Social Affiliates kanglai pakna thadropat serolamana khanglali akoi bagi phibam noma nomagi sokselaliba asi kanaba pandamda Affairs of Benign Center na kongbaturali horo from the satuna mafamadu ore phibam sing yengsin bagi loena umang wamang kokthorok padagi urakliba phibam sing kanaba waref manga lokre waref sing manungda uwa yanthat pagi mohta nauna thajin bagi hainabi thamsi haibana singba wafam yaw Hai was mga si ekoi not only the manpo masina India go pia Asia go pia amarom da masina prithibi oina masi kholo mga si ekoi punna
ꯑꯁꯤꯗꯒꯤ ꯂꯧꯃꯤꯟꯅꯁꯤ ꯍꯥꯏꯕ Wangjing Texam Lakaidigi Texam Dinesh Singabu MP Young Scientist Award ki mana pirakle Japan ki Tokyo da pangthokadoriba HOF meeting da saru yarunaba Barton Torle hari Sakhiba February ki tang 19 dagi March ki tang ama fawba Madhya Pradesh Council of Science and Technology Bhopalna Sinba Kumapan Suba MP Young Science Congress lising ni taramari da Medical Science kilam da MP Young Scientist Award pirkibani Mark Texam Mangi Singam sung Texam Mongbe Premlagi Marisuba Masani Hauzik Gwalior de Leba Jiwaji University da Molecular and Human Genetics Forensic Science Amadi Geology Department da Gas Faculty oina thabaktori Loisalakpada ngasi muru pau amukan pijri Mafam chadana fadaude huntok pamioi sing faba yadabanina Flying Squad thadoktuna sathina phone matam oire haina Chief Minister na phondokre ISTV News Bank tabi puno pomukana khoramjare